Kidney animak mathau tawdraba masanupagi thawai kanbinaba apokpi mamana pumnamaki minungsigi tengbang pamhore Thoubal district ki tentha khunodage maibam Syam Kumar apokpa kunjo masagi chahi kulumdoi khakta ngairiba naha sing aside masagi kidney animak mathau tawba lepkhibadage phamungda yataraga leire apokpi mamana machagi damak kidney ama pinaba phirep lawrabasu kidney sinabage achangba senpham adu leitabadage machagi anabadu yenglaga laibakta tainaba natana upai leitana kapna lehaure kidney animak mathau tawba lepkhraba machagi thawai kanabagi damak apokpi mama amasung imung manungna lamdam asigi puksel chauraba kayagi minungsigi thaujal adudabu khaurang na ngairaga lehaure maibam Syam Kumar gi apokpa amasung apokpi chana thokna thabak suba nomba ngamdre Syam Kumar mayum pandre masil manau mari ne mathakta masi amalai mayum pankhre Syam Kumar na yaimane mahaki makhada machal amaga manau nupa amaga leire Syam Kumar na nongbagi aphang basura nomlaga imung purambane makhoi gi ni haibada hojik leiriba yumpham machet adu natana khubak ama pakpa lam leite ngasi dagi tha amaromgi mamangda Syam Kumar masangamdre haiduna rims ta pukhatlaga layeng bada mahaki kidney animak mathau tawdre haiba sikhangakpane rims ta dialysis mangarak tawraba matung Siza hospital da dialysis amuk sel tinglaga tawkhre madugi mathangda Raj Medicity da PM Ayushman Bharat ki card sizinaraga dialysis amuk tawkhre asumna tha amaro masida dialysis tarelag tawkhre doctor gi advice matungina kidney sinabagi matam ngairaga leire kidney su apokpi mamana pigadawre adubu luri bade kidney transplant tawbagi changada senpham adu leitabadage imung manung pumnamak kapna anabadu yenglaga lehaure Syam Kumar gi apokpi sanahal na hai ichagi kidney animak mathau tawba lepkhre mama ina kidney ama piraga ichagi thawai kanba ngambra haibadu laibak yengane adubu luri bade kidney sinabagi senpham adu puthokpa ngamdabadage isa asi una mama aige ithanungdage satkhigadaure puksel chauraba mayamna ichagi thawai ase amuktadi kanbiyu haina apokpi mama na phongdorokhe laikai adugi club tentha khongbal development association ki president Premjit akoi jamna hai Syam Kumar asi laikai da miyamna nungsina abung haina kaunai maha club ki thabak thauram khudingmakta mang tharaga thabak tawba nupa macha ne mahakna masada nungai tabak kaya leirabasu imungge chakhum maimutanaba aphang ba thabak suraga imung purambane mahaki ana layengnaba laikai ki club amasung ima ibel singna ngamjaba senpham khaina re lamda masigi puksel chauraba miyamna su miyoibagi minungsigi yenglaga Syam Kumar gi damak angam mateng pangbiyo imung asigi awaba si mateng pangbiyo haina apil tawkhe YouTube ta thagat pa yaroi lamda masigi tongan ba producer sing na puthokliba music album amasung Manipur film sing yauna film forum na puthokliba music album amadi film sing preview tawdana miyam da utpa amasung YouTube ta thagat pa yaroi haina film forum ge chairman Lai Mayum Surjakantana ngarang lamfel da leiba forum asigi office ta pangthukiba pawgi mifam amada phongdokre Odisha gi Haksel minister police na kapsin bada soktuna hospital da laikana khre Odisha gi Haksel gi thabak puriba minister Navakishore Das ngase Jar Suksuda district ke Brajaras Nagar Manake Gandhi Sokta assistant sub inspector amana nongmai na kapkhre maha ngasi nongmaijing numita thauram ama yawba chatnabagi lambi da mangonda nongmai kapsilakpanei mahaki thabakta nongmai maruna panduna sokhe police officer aduna nongmai round ani kapkhibaduda phibam luna soklaba minister laikananaba hospital da pukhe ngaihak leraga Bhubaneswar da year tet tawkhi haina auba singna haire ASI Gopal Das na minister da nongmai kapsinkhe maduda sokpadage hospital da pukre haina police na paumi sing da hai minister da nongmai kapsin bage motive karino haiba khangdre mafam dugi video sing da uthorokpada minister gi ina lublaba masadu car amada puba ure minister Navadas plastic grievance office hangdokpage athoiba mithunglen oigadaba nei mahak thunglabaga miyamna mahak pu oknaba ngairiba nei tanjadu da nongmai kapagi makhol takhe mayam question na ba ukhi haiba minna uba singna hai Haksel minister Navadas ta nongmai kapsin ba thokdok tu chief minister Navin Patnayak na condemn tawkhre ikai khumnariba minister Navadas ta nongmai kapsin duna sokhan ba thokdok se laibak thivane mangonda khut thabase ayak na kana nungai taba phawe mahaki haksang thuna phagalangna ba khurumjari haina CM office ki warolama da haide CM na crime branch ta prop tawna ba yathang pi khi aduga senior official sing thokdok thokpham da sangsinaba su yathang pi khi DGP Sunil Bansal na hai
ASI ꯑꯗꯨ ꯗꯤꯇꯦꯛ ꯇꯧꯔꯦ ꯊꯧꯗꯣꯛ ꯑꯗꯨ ꯀꯨꯞꯅ ꯌꯦꯡꯁꯤꯜꯂꯤ ꯍꯥꯏ ꯃꯤꯅꯤꯁꯇꯔ ꯗꯥꯁ ꯚꯨꯕꯅꯦꯁ꯭ꯋꯔꯗ ꯂꯩꯕ ꯑꯦꯄꯣꯂꯣ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯔꯛꯂꯦ ꯃꯍꯥꯛꯀꯤ ꯐꯤꯕꯝ ꯂꯨꯔꯤ ꯍꯥꯏꯅꯁꯨ ꯄꯥꯎ ꯑꯁꯤꯅ ꯍꯥꯏꯔꯦ ꯑꯔꯣꯏꯕꯗ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯊꯥꯒꯠꯆꯔꯤ